Kuki singna laikham kok khulgi mapu oinaba honarakpagi thawng yaningde village authority asengba su mapu wari gi liklam mayek sengna khangdaba kuki refugee singna sak laikham pokpi khulbu saitu gi manungda leiba lamni haidana yumpham yaudaba wafam lamgi mapu oinaba honarakpagi thawng sak laikham pokpi village authority akan mamon yaningde phungdokre urkhul times phongwa paw manhai laikham pokpi haiba mafam asi Tokhaiba maning makhatamba khulama oina matam kuirabagi mamangdigi legally amadi historically oina state na sakhangduna laklaba maphamne semjin sajinba wafam kya puthoktuna lam masibu ku kisingna mapu oina honarakringai gi mamang kaya digi laima pokpi asi state na formal oina record amadi protected tawduna laikhrab khulamani Sing the Labour Masagi boundary Lazaba Kulama Oina, Lama Pok PSC, Kumza English Singamaga Samapanga Humfugani Togi, Zanawari Kungamangada Manipur Gazette, Mao and Sadar Subdivision, official Oina declared or Lake Ramani. Gazette notification Aduki Matu in a Lama Pok Pikulgi boundary AC, Not Lomdana, Akong Lok Pauba, Soutana, Tumkong Lok Pauba Musum Iski Makina. Sarbilen gi singamadi tampaka taina bada yung liba nung phawba madi westana kabru singyang phawba gi boundary oiri civil court ki judgment yauna judicial order kayana su lakham pok pikhul gi boundary si ayaba pi ki belai khrabani maram aduna lairiba record mayam asina lakham pok pikhul asi masamarom dum laijaba saitu sidul 1946 47 ga mari lainadaba kulamani haina utpadana tana saitu gi saruk ama nati amadi immigrants outpost amasu nati habadugi mayek larab kutamori adubu laibuk thiri bidi British loilam lainga ki matamda laikham pokpi gi lamasi makoida khunda halamba lai haina ko kisingna puari gi asengba asumba mayek sengna khangdana lam mapu oina bo honarak pasimagni shepoi palaces policy 1840 gi matu ina British officer Mekulok na anobo kuki immigrants sing bafaroina Sijin Hanabagi damak singilam sing the Puraktuna Tamlambig wapam lay bethenaki adubu counter naga strategy ama oina British na kuki sing bulam damasi matam queen the kunda laita dano mapung power purup am oina lerak laba naga singa counter level tauna bat tamlambani have a wapam su lady kumza English nga masani pan kuntragi matuna kuki sing bu strategic reason gidamak mapam sida lerakibane British loilam lainga ki mamang amadi tradition gi moiba mari amata kuki singa mari lam asiga mari lainarakibagi mami leti maram maduna aranma puari da yumpa moiraga British loilam lainga ki matamna pusilaki kuki refugee singna kholasigi ngamkai semdokna ba honarak pasima sei kya gi mamang dagi kundalai ta dun lairaklaba puari ga sagona dun hinglagna ba kholasigi culture da singna banana lawi masana semjin sajin ba wapung kya da yumpa moiraga saitu gi Manung sa nalayba lam ama oina laikham pok pikhul gi lam mapu oina ba kuki singna honarak liba thawong si athubu matamda handokadabani loinana laikham pok pikhul gi boundary gi matangda lairiba kumza English nga maga samapan yengkhai ga manga dagina humfuga manga gi judicial order amadi kumza English nga maga samapan ga humfuga nitu gi gazette notification si mari lena ba punamangna ikai khumna gadabani haina su laikham pok pi village authority na phongdorakli haina pauduna makhatari Zaumi amasung kuki ani ki marakta yanada ba hengalakli zaumi singna khunaba mafamda kuki zau council ki office sabe yaroi zaumi council na kuki zau haiba tamasi recognize tawdi maramasina kuki zau panba council ama oidiba kuki zau council si zaumi singna khunaba maruina chuchampur ki mafam singna office saba natragana function tawbi yaroi haiba akan bo ofam thamakli Zomi Council ki Information and Publicity Department ngarang thadora kiba press statement amana hai Manipur ki National Highway sing chatoksin yahana bani haina India lengana sing ki akhana ba civil society organization CSO khara kauraga wari sane haiba pau phangle National Highway 2 Tipaimuk Road amasum National Highway 102 B Guite Road amasum Singhatagi Baihang Taba lambi hangdona ba wapam khana ba Zomi Council natragana seminary ba loop sing tanaram da bahibisi asumba khongthang nati haire balambi singa si maru oina zomi sing khunda balambi singni haire balambi singa si hangdokna bani haiduna zomi council na sakhang da ba CSO kharana wari sa ba haibisi yaba ngamloi sirola duna hai asiguma thabok thoram sing sa thabi yana bagi dam Assam Rifles ki kangbu mana purdagi akana ba mioi khara
Imphal Lalaga Kangpokpi Tamna meeting Pangthoknaba Pukiba Masum Loiraba Matung Tilakiba Thauto Lekre Mashidusuna Assam Rifles ki Major Amana Lusingba Kutpu Amana Hariba Mui Kuzokra Ado Aizol Tamna Security Piraga Pukibegi Thauto Lekre Punamashida Assam Rifles and River Taudanga Shimaksu Asum Kongtanati Zombie Council na Hokipa Higi me Taramatu the Pangtokiba Annual General Assembly da Loki Buwarep Kimatuina Kukizo have a Tamasi recognized of the have Warep Lokrabane Masimona Kukizo Council had developed a Simak Zomi Council and Sakang develop Ama Oina Zomission Kundabama Pumps in the office Sabamadi Function with the Ating Matamani Kukizo Council Namako office hang Manatragana Function Toge Harabasu Mapamadu Kundari Mushina Aya Balora Matung Sagadavani Mashina Makatana Pam the Batauka Davadi Ngakopangani Zomi Council na Consiliba Tribal Fur Mapana Amato in a left in a Zomi singing action and Abamadisako Torangi down Lepani. Sarah the Langaki Maru ever muation a Sulinary of Piba Messikana, Tabak by Katpana, Asuma Kontangwagani. Zomi Council na Hanatigi, Laser Aglaba, Essential Land sing action and Agamata Honagan Hena, Cirola Dona Makataki. Manipura President rule Tata Umaka Sangtanaba. Parliament ki House animang na ayaba pikre. Manipur salari ba President rule mathang say English ngani kunga taru ki February tara humdu pawa like gani. Manipur President rule makata na August tara humdu digi that taruk amaga sangthana ba Parliament ki House animang na ayaba pikre. Lok Sabha Union Home Minister Amit Shah na Manipur President rule that taruk amaga sangdung na ba statutory resolution ama puthokla matung House na mamang tha July kuntrada ayaba pikre bane. Ngasi Rajya Sabha gi mifam Bihar gi electoral roll gi matang na asabu wathok ama oiriba siga mari leina debate tawna bo opposition MP sing akan mamong na protest toki sarang na ba marakta voice vote Manipur makhata na president rule thataru amaga sangdona bo rep lauki bani loina house gi mifam su hayeng ayuk pung 13 fawa adjourn tawre haina lautokre Home Affairs ki Union Minister of State Nityanan Rai na Manipur president rule makhata na sangdona bigi resolution pukhatladuna ai Manipur hauzik Administration ki oiba thabak thoramda ahoba leidiba maramna president rule sangdokpa sitangai phadaba mathawne ko na pikhiba order amana maram oiraga Manipur kanglok ki hatna sunaba tholakibani sai sigi February 13 digi Manipur president rule thamlakhiba sigi manungda state sigi oina misimina thopgi thaudok leitre Ministry of Home Affairs na tungan civil society organization amasum security agency singa toina wari sanaduna mathau taba thabak thoram sing laukhalakpagi Manipur tang dulai tabi ing tapa mahausa ki punsida tapna hanjilakri Manipur gi oiriba phiba masina president rule makhata na tha taruk amaga sangdokpa mathau tabana resolution to pass tawna ba move tawkhibane adubo opposition members na Bihar gi electoral roll gi special intensive revision SIR gi wathok ki matang na khanana ba akan mo na protest ataki adubo preside tawkhiba deputy chairman Hari Banja Narayan gi Makedi gi members sing da masamasa gi phampham da phamna ba appeal tawki pukhalagli ba resolution asi article 356 ki constitutional obligation ama leibana akakna ba matam amagi manungda dispose tawba mathau tai haina su appeal tawki aduma po congress ki Jairam Ramesh na house asida atopa business sing khanna ba mathau ta di haina apan ba kya piki loidana opposition gi Makedi gi Bihar gi electoral roll gi special intensive revision gi matang da slogan kya lauki Deputy Chairman ki Makedi ki members sing da appeal kya tawrawasu ta da badagi Manipur president rule thataru amaga sangdokna bigi ware badu voice vote yaba pikhi bane haidi panbe yabadi Lok Sabha su president rule makhata na thataru sangdok pi yaba pikhrabane ngasi Rajya Sabha nu yaba pirabani na hauna bi matung ina makhata ba thataru sodana lokhalagani Kuki sing na ithai lakhung thaiki badagi laupan ma yadraba lopham sing yeng singkre Thangjing sing dagi ithai lakhong na center ko ising Kuki sing na thaiki badagi Bisnupur district amasum Champur district lona ba mafam da leiba lopham kya laupan ma yadana leidi amadi laupan ba haurubo lopham kya ising wat padagi kudong sada ba me unari hauju ori ba phiba madu deputy commissioner amadi MI department gi chief engineer gi pauktak matung ina ngasi Moirang Kendra Lomi Sinmi amadi nupi luka MI Bisnupur division gi executive engineer as Betamax ka loinana atai kaya yauna Moirang AC ki manungsana leiba mafam ahumda koina satunu yengsingkre Champur district amasum Bisnupur district ka taina basing kong singya ga nakna leiba hana irang mamang lau uramba lopham sing haujingna lau panba yarabasu ising phangdabi awaba mayunari bane ngasi awaba mayunari lopham sing yengsin baduda Moirang Kendra apunma laumi sinmi amadi nupi luki secretary L Manglep yauna thaupu sing laumi sing MI department ge executive engineer as
Beta Max amadi Assistant Engineer KS Peter atai department gi mioi kya saruk yakhi makhoi na tera khongsang bi laisra maning ngaidai dam digi khudek pi maril taraga tera khongsang bi laithel lokol trong laubi nauksek pa lokol khudek pi lokol amadi tera khongsang bi mama ngaidai maril digi tarak pi isingna saramba kumbram lokol Amarong lokol, Kwakta Kumal lokol, Moirang Kunong lokol amadi, Sangdong lokol na singbada ising piri dam sing ki. Kongsa da dulu singki ba MI department gi Beta Max na pungdo ki badi. Laumi sing na tieng nari ba kudong sa da ba sing kara makai di kang mangamli. Adubo irang asin na mara moiraga manung yaw na sang mayada ba ising gi horak pam oidi ba. Hauzi ising taikri hai ba mapam sing di. Yauksin mangamtri adubu laumi singna thengnari ba awaba kya ko unhabigi damakta district engineer ga tanaduna atubu matamna hotnaragani Moirang Kendra apunba laumi sinmi amadi nupi luki secretarial manglem na hai laumi singna khudaki pamliba sing thabak oina onthokpiyu masina tana hana mamangda gisu haijaduna lakpa kombum damasu anauba ama saduna lopari samhena ladiba lokol sigi laumi singi awaba kuhanbiyo jinjak na mipan tangdaba lamdam ama ohena na wohona bada mari lena department na mating pangbiyo haina su makata na phongdorakli Private hospital singna PMJAY gi scheme matam khara satnaraktabi yari Istarasida lai healthcare institution singoina lairiba hospital sing clinic singamadi diagnostic center singda Ayushman Bharat Yojana hairaga sukhanaba PMJAY Pradhan Mantri Jan Arogya Yojana gi makhada laying satakibagi Sendon state government na pithoktana laibadagi Association of Healthcare Private India IP Manipur chapter gi mi phamamana matam khara scheme asigi makhada thasi taratarukti laying danaba warep laure hari Hiramasiga mari lainana ngarang association asina Manipur gi governor hana gi pithoktana lairiba private hospital singi bill singadu singdokpinaba ai bestirol pisunduna khankre hari ngasi IP Manipur chapter gi president Dr. Palin Khondongbam amasum Secretary Dr. James Alangbam na puna sign tawduna thokpa sirol amana hai private healthcare providers singna Manipur miyam gi damakda khalaga sel thungi awaba kya lairaga su adumak mating pangduna laying sing satharamani adubo PMJAY gi makhana laying ki basing bill sing makhata na adumak pithoktuna lakpadagi machine hospital sing salaibada khudong sadaba kya mamayonari maramaduna Association of Healthcare Providers India Manipur chapter na affiliate tawriba healthcare institution na August 13 temporary oina PMJAY scheme gi makha laying sathadana bakhankhri makhata na pithoktuna lairiba senpham sing state government gi makedi gi pithoktri ba phawa laying bigi amadi diagnose tawbigi sar sing standard institutional rate lauragani adu scheme asigi makhada laying sing sathadringa gi matam asida scheme asigi makhada beneficiary oiriba singna laying mada laukiba senpham adu government gi makedi gi pithorakna ba matungda amuk laying kiba mi singda handokani hari panwaya bade haukiba thakhara gi mamangda state asida popular government ama lairingai da phamkiba state cabinet ki mi phamamanasu CM HT chief minister gi haksel gi tengbang gi makhada private hospital singda akhanaba anaba khara natana madugi kudong sab sing private hospital sing da pidaroi haba warep amasu laukiba laikhrabani adu CM HT gi makhada private hospital sing da cardiology neurology surgery kidney dialysis amadi cancer gi oina di adumak satna khigani haba wafam su laikhrabani Chandigarh da Manipur Nupi Mama Naba Puram Laga Potsi Lakrik Chandigarh da Thabak Tawdun Leipa Manipur Nupi ama yauna puna lakminaba nupi kharadagi sakhangdaba singna Dana spot manakta tamthina phuraba matung makhoidagi pochai sing lakre hari thaudo du tha sigi amagi ayu angan bapung aniga makhairom tabada Manipur gi nupi amadi maki mama na ba anina dadu masratam na satpagi lambi Chandigarh gi Dana spot manakta registration yaudaba motorcycle ani da lakpa sakhangdaba sing lambi mayai da khamjinduna makhoibu thakhi sakhangdaba sing aduna makhoibu tamthina phuraba matung masada yauba sel amadi atai polam sing lakibani hari thaudo odugi complainant oiriba Kharada Laiba Seliana police the Piki statement Sakang Nabasing Aduna Mahaki mobile phone Amadi Mahaki Pirol Saktaxi Amadi Siesang Yauba crossbody bag laki Maki Mama Nabadagisu mobile phone Amadi Pirol Yauba bag Amalaki Solaba mi and in a Kudak Marana police report Toraga Lunana police na FIR Malokatuna Siena Basing Masakang Doctuna Pana Tabak Bekatba Haure Haidenesu Paus the Makatari I am Gilusingba
Muiba Hospital की discharge तौखरे NSNIM की General Secretary Thungalin Muiba ngarang Dimapur की hospital amadi की discharge तौखरे mak masang amlaktabadagi Dimapur da leiba hospital amadi admit taukhibani ma hauzuk ma ki quarter da leikre haina Newmai News Network ki phangwa pawon makhatari Marakste NSNIM na phongdorakpagi matungina lob asigi General Secretary TS Muiba na Dimapur की Referral Hospital layengduna leidingagi awaba matamda nagamiya na pirakhiba mating amasum support asi awang bathakta ikai khumnei doctor amasum nursing na yamna daita leina amasum nungsi na mating panglakhiba adugidamak thagali aikhogi lusingba sigi haksangi phibam pharaklaba hotnakhiba adusu thagale Nagalim ki tuan mafam singda leiba miyam ki mating amasum isorda thaunikhiba adu thagali nakoi punamak isorna thaujal bibo oisano Well, wishersing amasum anaba hangwa lakhibasingna masamaki daitani khana lawkiba thaudang adu gi tawbimal khangboli mayam asina aikhoigi general secretary bu atuba matamna pagatpa ngamkhibani haidenisu pawusna makhatana phongdorakli Buffer zone sanglak pama country Sandel amasum Kaksing district ki inter district boundary paring da leiba restricted buffer zone sangchilak pa Sandel district gi nupa ma Assam Rifles na kalaga local law enforcement authority da sinakre haina headquarters IGAR South ki PRO gi sirol amana haidi nupa adu matomta two wheeler amada lakpani soibedigi athing malai bam phamna sangchilakhibani mobile vehicle check post amada khamduna mathau taba verification toraba matungda mayumda soida ngamdana yahonkinaba local law enforcement authorities sing sinakhibani haidenisu pawusna makhatana phongdorakli tentakpa paw mana Modi Amit Shah gi makhada anauba pandub amangairi biren Lebasi ki Prime Minister Narendra Modi amasum Home Minister Amit Shah gi lising makhada awang nupok ki state sing apun matang dulaitaba amadi chakhotpa purakpi gi anauba pandub amangairi hena state asigi hana gi Chief Minister N Biren Singana phongdokri N Biren Singana maki ex thagalakhiba post amada leba asina ningtamlaba matungda haujik leba asigi Home Minister oiriba Amit Shah na atai Home Minister oikhiba singna pairamba matamdigi hena sangna miyamgi thabak tawduna lakpada puari gi anaubu tak ama semri hena thagat paus phongdokhi tendana sumna miyamna thamjagi haujikuina di miyam paus matang se lusinjarage amasum makhata banauba update miyam punanga minasena channel sigi makedi gi miyang phamda makhata thamjari makhata banauba update miyam punanga minasi